Online Manipuri numidangi pau yengbiriba pumnamang puthoi laisramna khurumjari ahanbada maroiba pau Cna Akanba Kapnakhre Thoudang hariba mafam masida Manipurda Kuki jo kauba organization leite miyamna sigumba group na thorakpa claim thawoina lawbirunu FIPR Manipur na miyamda khangalakre amadi lamka kauba district su leite haina su hairi India leingakna ngaihak ki panghaida haibana irang asi karamba matamda loisingani haiba ngamdri UCM hojik Manipurda oiriba fibam asi Loisinduna tangdu leitaba fibam amada lakhange hairabadi India government gi nakhai sengba commitment amadi Thoudang changi ngaihak ki panghaida haiba waroisin leiroidaba maongda thabak tawba asina irang asigi solution karamba matamda purakani haiba ngamhandri haina United Committee Manipur UCM gi president YK Diren na phongdokre wafam asi UCM gi charangpat unit hangdokpagi thoramda phongdokhibadi Thoubal district ki badung chanba charangpat mamang maisnam kangjibuk community hall da pangthokiba thoram aduda UCM gi president YK Diren Benki apunba mairapaibagi president Chongtham Memton amadi Women Welfare Association charangpat ki president oina Madhabi na thoram mapusik oina saruk yaki miyamgi mifam amaga loinana charangpat unit hangdokpagi thoram aduda saruk yaduna YK Diren hai India ki policy asina proxy war amas chatharaga Manipur thugaiduna tongan proof kangluki ethnic identity kaya sagatnaba thawong oiri Central amadi state lengakna kari tawri haibasi miyamna khangnarabani matam kuira lan asi loisinbagi mahuta aikoi masal onsanabagi fibam lakli asiguma divide and rule policy asi sukupnai khangminaduna thabak tawminabatai aikoi masal khaibung tari makai aikoi gi panthungpham asum lapthokhigani aikoi gi apunbagi saktam thugaiba aikoi masal nungsinahanda Honarakpa miyot minay chatharakpa ki khangpo lakpa ijat tem singnarakpa singi mayokte khoina puna lantheng minaba haibase ekhoi gi Thoudang ni haiki lupki thongmi singna lupki chatna kanglon amadi miyam gi apamba pukning ihul khangna Thoudang pangminasi luploi singna miyam gi yaifavana mangjil thana thabak tawminasi haina appeal tawki naungna khalaga thongmi singdi chairman da Sairem Maklemba vice chairman da Nahakpam Division general secretary da Moirangthem Maipakni hairi Ingtapa Manipur ama ohenaba hotnabada Naga Echil Enaosingi Achouba Thoudang Lei CM Ngasi Senapati da pangthokadaba Roveni Kumaida Chief Minister and Birena Chief Guest oiduna saruk yanaba chatpada Kuki singna namna taba Kangpokpi district fauduna chatpa yaroi haiduna Kuki Jo Council na thingba thamki Athingba sina maram oiduna Chief Minister na ngasi Senapati da pangthokadaba thoram asi helicopter da chatuna mapung fana saruk yakre Senapati district ki Asufu Rovena ground Punana Mai village da pangthokiba thasigi kun fawba chathagadaba natki oiba Rovenani 2024 kumai haudokpagi thoramda CMN Biren hai manana chawkhatminaba amadi amana amabu ikai khumnarabadi kaidawnungda chawkhatpa amadi tangdu leitaba lamdam ama oiba haibadu ngamloi hauzik lamdam asida thokliba irang asigi waroisin ama puraknaba amadi ingtapa lamdam ama ohenaba hotnabada Naga Echil Enaosingi Achouba Thoudang Lei haina Chief Minister N Biren na phongdokre Mahangna makhata na hai irang ama tholakpa matamda maikai anigi marakta sangtainaba puraknaba mi thaduna wari sanaba haibasi lai haktaktagi chatnaduna lakli maram aduna hojik lamdam asida thokliba irang asi sangtainanaba hotnaba Naga Echil Enaosingi mateng mathau tai aikoi pumna makna santi puraknaba hotnaminasi haiki chawkhatharangi matangda palladuna Chief Minister na phongdokhibada Chingi district manga haibadi Senapati Chandal Tamenglong Ukhrul amadi Kangpokpida miyamna ana layengda khudongchaba phanghannaba CT scan amadi MRI launabagi khulaising thamnaba thorang paikhale Imphal East District ki Kaikol da leiba lamdam asida khundaminariba lengakna sakhanglaba yelawmi furup singi oiba Unity Mall ama sanaba thorang leire madugi damak lupa crore chamagani fu kaithokle mafam aduda yelawmi furup singi oina stall amamam thamgani state asigi district headquarters singi lambi thong semgot sagatpagi thabak thoram sing paikhatpa hore haiba wafam sing phongdokhi ngasigi thoram aduda minister sing MLA sing amadi CSO singi luchingba sing amadi village chief sing sarugyaki natki oiba jagoi isai yawba thoram kaya su pangthokhi Editorial kalamdagi lokhochirake namang sulang na tungsuten meitei singda oiraklabra Manipur gi thatara mapal helaklaba Kuki narco terrorist gi lana state asigi miyam kham thengna wanare maru oina lanjena duna leiriba mayum makai thadolaga chahi ani farakadoroba fawa leiriba miyamna amuka hena wabagi chang wangli haibasisu lamdam asigi miyamna hengna khangnarabani asuk yamna wana khanglinge gi matamdasu Kuki singna meitei mijam miyamna landaraga hatpagi chathabasu leptamana maram oiraga Manipur lenga amadi India lengakta state asigi yellow furup singna pendabagi Chang nongmagi hengalakpagum tawri masigi maramdi Kuki singi lalauba singa India lengakta su tawnakibada yawba warol sing haibadi yanache inabada yawkiba kanglon thugairaga mitei singna landabada mapung fana kanglon thugaibagi
ꯆꯩꯔꯥꯛ ꯄꯤꯗꯅ ꯊꯥ 18 ꯍꯦꯟꯅ ꯊꯝꯂꯛꯄꯒꯤꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯇꯝꯄꯥꯛꯀꯤ ꯂꯝꯗꯝ ꯃꯔꯨꯑꯣꯏꯅ ꯈꯨꯜ ꯉꯥꯛꯂꯤꯕ ꯃꯤꯇꯩ ꯅꯍꯥꯁꯤꯡꯕꯨꯅ ꯐꯥꯕ ꯄꯨꯟꯕꯒꯤ ꯊꯧꯑꯣꯡ ꯆꯠꯊꯔꯛꯄꯗꯒꯤ ꯂꯝꯗꯝꯁꯤꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡ ꯑꯃꯗꯤ CSOꯁꯤꯡꯅ ꯂꯩꯉꯥꯛꯀꯤ ꯊꯧꯑꯣꯡꯕꯨ ꯌꯥꯅꯤꯡꯗꯕꯒꯤ ꯋꯥꯀꯟ ꯃꯤꯐꯝꯅꯆꯤꯡꯕ ꯀꯌꯥ ꯄꯥꯡꯊꯣꯛꯂꯤ꯫ ꯑꯗꯨꯕꯨ ꯃꯤꯇꯩꯒꯤ ꯑꯆꯨꯝꯕ ꯈꯣꯜꯂꯥꯎꯕꯨ ꯊꯥ 18 ꯍꯦꯟꯅ ꯅꯥꯊꯩꯗꯨꯅ ꯊꯝꯂꯒ ꯑꯔꯥꯟꯕ ꯇꯧꯔꯤꯕ ꯀꯨꯀꯤ ꯖꯣꯁꯤꯡꯕꯨꯅ ꯇꯧꯅꯤꯡꯕ ꯇꯧꯍꯟꯗꯨꯅ ꯇꯦꯔꯣꯔꯤꯁꯀꯤ ꯊꯧꯑꯣꯡ ꯆꯠꯊꯔꯕ ꯐꯥꯎꯕꯗ ꯇꯦꯔꯣꯔꯤꯁ ꯅꯠꯇꯦ ꯍꯥꯏꯅ ꯏꯟꯗꯤꯌꯥꯒꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯂꯥꯎꯗꯨꯅ ꯂꯩꯕ ꯑꯁꯤꯃꯛꯇꯤ ꯏꯟꯗꯤꯌꯥꯒꯤ ꯂꯥꯟꯖꯗ꯭ꯔꯕ ꯃꯤꯌꯥꯝꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯑꯣꯏꯅ ꯊꯣꯛꯂꯦ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯔꯣꯏ ꯈꯜꯂꯤ꯫ ꯉꯁꯤꯃꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯃꯣꯗꯤꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯇꯕꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯍꯪꯅꯔꯛꯄ ꯊꯥ 18 ꯍꯦꯜꯂꯛꯂꯦ ꯍꯥꯏꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯀꯔꯤ ꯃꯔꯝꯒꯤ ꯃꯍꯥꯛꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯆꯠꯅꯤꯡꯗ꯭ꯔꯤꯕꯅꯣ ꯍꯥꯏꯕ ꯋꯥꯍꯪ ꯀꯌꯥꯃꯨꯛ ꯄꯥꯔꯂꯤꯌꯥꯃꯦꯟꯠ ꯍꯥꯎꯁꯀꯤ ꯃꯤꯐꯝꯗ ꯑꯣꯄꯣꯖꯤꯁꯟꯒꯤ MPꯁꯤꯡꯅ ꯍꯪꯂꯨꯕꯗ ꯔꯨꯂꯤꯡ ꯄꯥꯔꯇꯤ BJPꯒꯤ MPꯁꯤꯡꯅ ꯂꯩ ꯄꯥꯂꯩ ꯇꯧꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤꯗꯨꯅ ꯂꯩꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯔꯨꯑꯣꯏꯅ ꯇꯝꯄꯥꯛꯀꯤ CSOꯁꯤꯡꯅ ꯑꯀꯛꯅꯕ ꯃꯇꯝ ꯊꯥꯔꯒ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯎꯅꯕꯒꯤ ꯃꯇꯝ ꯄꯤꯕꯤꯅꯕ ꯍꯥꯏꯖꯕ ꯆꯦꯔꯣꯜ ꯊꯥꯕꯒꯤ ꯄꯥꯎꯁꯨ ꯇꯥꯟꯅꯔꯛꯂꯤ꯫ ꯃꯁꯤꯗ ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯎꯅꯕꯒꯤ ꯑꯌꯥꯕ ꯄꯤꯔꯛꯂꯕꯗꯤ ꯑꯐꯕ ꯑꯣꯏꯒꯅꯤ ꯈꯜꯂꯤ꯫ ꯑꯗꯨꯁꯨ ꯀꯔꯤꯒꯨꯝꯕ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯈꯟꯅꯅꯕ ꯎꯅꯕꯒꯤ ꯑꯌꯥꯕ ꯄꯤꯔꯛꯇ꯭ꯔꯕꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯂꯥꯟꯖꯗ꯭ꯔꯕ ꯌꯦꯜꯍꯧꯃꯤꯁꯤꯡꯅ ꯀꯔꯤ ꯈꯟꯅꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯂꯨꯝꯅ ꯂꯧꯔꯒ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒ ꯎꯅꯕꯒꯤ ꯃꯇꯝ ꯄꯤꯍꯟꯅꯤꯡꯉꯤ꯫ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯂꯥꯟꯖꯗꯕ ꯌꯦꯜꯍꯧꯃꯤꯁꯤꯡꯒꯤ ꯈꯨꯜ ꯉꯥꯛꯄ ꯐꯥꯕꯒꯤ ꯃꯊꯛꯇ ꯍꯥꯠꯄ ꯌꯥꯎꯔꯛꯂꯕ ꯃꯔꯝꯅ ꯅꯧꯅ ꯑꯐꯁꯄꯥ ꯊꯝꯖꯤꯜꯂꯛꯂꯤꯕ ꯑꯁꯤ ꯌꯦꯜꯍꯧꯃꯤ ꯃꯤꯇꯩꯁꯤꯡꯕꯨ ꯍꯥꯠꯅꯤꯡꯕ ꯃꯇꯝꯗ ꯍꯥꯠꯄ ꯌꯥꯅꯕ ꯊꯝꯂꯛꯄ ꯑꯣꯏꯅ ꯈꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯤꯇꯩꯁꯤꯡ ꯑꯁꯤ ꯍꯥ ꯎꯔꯣꯛ ꯅꯃꯥꯡ ꯁꯨꯂꯥꯡ ꯅꯇꯨꯡ ꯁꯨꯇꯦꯟ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯤ꯫